ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯏꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯄꯨꯊꯣꯛꯆꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 8ꯁꯨꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯉꯁꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯗ ꯂꯩꯔꯤꯕ ꯑꯥꯏꯗꯜ ꯒꯔꯜꯁ ꯀꯣꯂꯦꯖ ꯑꯀꯥꯝꯄꯥꯠꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯁꯤꯗ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯇꯨꯅ ꯀꯔꯤ ꯃꯣꯠ ꯂꯩ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ngalingay matamda ayu sandawaramda ya changakpata nung hana lange adudagidi electric post king jalaga amu tawraga adagidi mathang mi sim makoi di phuli litaba mi mayam su chen thore kun samu aduga mathang adagi khulai pai ba sing chen chalaga adu mai tha ba hogulakpani ramesarna bus thabiraga akogi more gi mi khudimak se mahang na puthokna bagi achauba khut thogang lawbi ramesar gi mukta dia aikoina yamna thaganingai ni ma ko kana gum singna ramesar gi mayum thugai pukhai bibu tawbudo aikoi thawai hachang changna yaning da pawi maram di more da leba akoi praja khudimak se hingna boi da mukta di ramesar na achauba thogang lawbi re hai tai dili kem se ta leba da di yamna khudong sai maram di honorable minister kanona Bisajin nama fam sida padana ningthi chana cha pa thakpa adagi jensang na mathen chu ola dana adum padana pija bisna adagi medical team chu adum toina lakpi then angang singi damakta schooling gi damakta so migyam padana adum sinbi school gi boy then uniform schooling mamangi asanda dal school daga piraga adana like tam agang sing takpinaba oja gumadi ko adugumba so adum mayam gi marak su yawe degi school gi oja sing su yauna adum nunti gi la ala takpiba school gi oja mangna su yauna takpi ai ka baba ga ai baba ne se ado ma ga khoi ni je ke su tawra na tumina leirami pung tare phau ja khoi chak sa su na ngam ba hadi imung manung se baba ga khoi ni khak ta lei ba du mi tu de ado ate ji roi na chen ga khoi na ka gi de khoi ni na ke su tawra na leiram ba de gi moi mi tribe ahum la e ba khoi im da sangam me ba tribe ahum da na ka re har ga noi ke su tawra noi thola kanu khoi bo dan ta ka bu na nga ka ne haram me ba ado hai ra ga moi ja tho khare khoi ja tho te baba ga khoi ni na tv yang ale ba ado ngak le ra ga mu kau thore ai meng kau thora ga na noi upai le te sieng gro na hai re ba sieng gro hai bi da khoi ni ji upai le te ne na kra de sieng ga ni mi de ron se na ga khoi de kra de se to ne ka na ma tam na khoi je ma kharon sen thar ba ai je tung o le ba tung o le kyan da dam bi ahum phang me ma le ba adu da moi mi sani je kum thara ga o la ra ga yum mai tha ba je hau ga ba de dum dong dang na to ra ga ado khoi de upai le te ma yum hau yum ma da sen se la ga le do nu mi to ma de ahing do ma de khoi hau yum de dum dek cha re moi na de kan bi le khoi khang na ba ni na moi na kan bi le khoi je do no nga la ga khoi khong na dum thok le si phai so lak te ana phau khoi help to ra ke khoi sa na thok cha ra ga BSF chen da khoi chang ve ba khoi je moi je tang hong gi ayuk to khoi da gi ma gi nupi gi ma chan pi do hong ma sakhi ba to na wi da moi de halak tare ba som di rang na thoi na ma halak pa ya da ni na khoi ba ga khoi ni khak ta le ho bai ta ra du mi tu do no nga la ga ayuk tang mari gi ayuk ra khoi thola pa ne ba kong na do ana kon help to mafam da dek haurakhiba mong se adumain tawgradi makha tabdi kamaina lae BSF ta changa matunda BSF ta direct kem da khoi BSF kem da mi taruk ni muk le ra me adu da adu cha ba thak bodi phajana BSF kamu da phadan sinbi hoi tum ba bodi kono du go cha gi dre adu cha ba thak bodi da khoi wa ba de le tre adu matunda moi army kamu tawraga kono da mini secretary ta pu se le ya khoi je pick up tawi re pick up tawraga adu da numit adu da lek tre khoi thodura ga gi KLP da no ma thing thung nge receive tawi ra hing ama le ya du no nga la ga sida mu receive taw ko relief jem da ke yang kuina lai bi ga da no sarkar na so matam da khoi lai pham hadi permanent seat oi ga da ma pham atho matam da sarkar gi site gi thara thona to han
ꯃꯣꯔꯦꯗꯒꯤꯅꯤ ꯄ꯭ꯔꯦꯝꯅꯒꯔ ꯂꯩꯀꯥꯏꯗꯒꯤꯅꯤ ꯒꯦꯠ ꯅꯝꯕꯔ 2ꯗꯒꯤꯅꯤ ꯑꯗꯨ ꯃꯤꯡꯗꯤ ꯃꯤꯡ ꯊꯣꯏꯕꯤ ꯀꯧꯏ ꯑꯗꯣ ꯊꯣꯏꯕꯤꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯛꯄ ꯃꯤꯅ ꯎꯕ ꯄꯥꯎꯗꯝꯗꯣ ꯑꯗꯨ ꯇꯝꯕꯤꯌꯨꯅꯦ ꯃꯦꯒꯤ ꯇꯥꯡ 3ꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯨꯛꯅꯥ ꯁꯥꯟꯅꯕ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯕꯖꯥꯔ ꯃꯣꯔꯦ ꯕꯖꯥꯔꯗꯗꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯝꯅꯒꯔꯅꯤꯗꯅ ꯃꯣꯔꯦ ꯕꯖꯥꯔꯗꯗꯤ ꯏꯔꯥꯡꯁꯦ ꯄꯨꯡ 4 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯈ꯭ꯔꯦꯕ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯅ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗꯅꯦꯕ ꯍꯧꯔꯛꯏꯁꯦ ꯑꯩꯈꯣꯏꯁꯦ ꯁꯨꯛꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯕꯗꯤ ꯃꯪꯒꯨꯝꯕꯅꯦꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦꯕ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯦꯟꯁꯨ ꯆꯦꯟꯗꯦ ꯏꯔꯥꯡꯁꯦ ꯁꯨꯃꯥꯏꯅ ꯃꯩ ꯊꯥꯕ ꯈꯣꯠꯄ ꯇꯧꯔꯛꯀꯅꯤ ꯈꯪꯗꯕꯅꯤꯅ ꯀꯨꯀꯤꯁꯤꯡ ꯊꯣꯛꯂꯛꯑꯒ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯅꯨꯃꯤꯠꯇꯣ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯌꯨꯝꯗ ꯂꯩꯕ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯆꯤꯟ ꯀꯨꯀꯤꯁꯤꯡ ꯑꯗꯨꯒ ꯀꯨꯀꯤ ꯃꯣꯔꯦꯒꯤꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯗꯣ ꯌꯥꯎꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ ꯃꯈꯣꯏꯅ ꯂꯩꯐꯝ ꯇꯥꯛꯑꯒꯅꯦꯕ ꯃꯈꯣꯏꯅ ꯂꯥꯛꯏꯁꯦ ꯃꯤꯇꯩ ꯇꯥꯕ ꯃꯐꯝꯁꯤꯗ ꯂꯥꯛꯑꯒ ꯌꯨꯝꯁꯤꯗ ꯆꯪꯉꯛꯑꯒ ꯊꯨꯒꯥꯏꯔꯒ ꯆꯪꯉꯛꯑꯦ ꯌꯨꯝꯁꯤꯗ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦꯕ ꯑꯗꯩ ꯌꯨꯝ ꯆꯪꯉꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯦ ꯀꯤꯃꯟꯗꯅ ꯀꯦꯟꯗꯜꯁꯦ ꯃꯨꯠꯊꯠꯂꯦ ꯌꯨꯝ ꯊꯨꯒꯥꯏꯔꯛꯄꯗꯨꯗ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯕꯤꯜꯗꯤꯡ ꯔꯣꯝꯗ ꯂꯣꯠꯂꯦ ꯌꯨꯝ ꯃꯅꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯦ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯌꯨꯝ ꯆꯪꯉꯒ ꯄꯣꯠ ꯆꯩ ꯂꯣꯏ ꯊꯨꯒꯥꯏꯗꯅ ꯂꯥꯎ ꯈꯣꯡꯗꯅ ꯊꯣꯛꯂꯛꯎ ꯅꯈꯣꯏ ꯃꯤꯇꯩ ꯅꯈꯣꯏ ꯊꯣꯛꯂꯛꯎ ꯍꯥꯠꯇꯣꯛꯀꯅꯤ ꯀꯥꯏꯅ ꯃꯤ 10ꯃꯨꯛ ꯁꯨꯏꯌꯦꯕ ꯑꯩꯈꯣꯏꯅ ꯂꯨꯝꯃꯒ ꯌꯦꯡꯕꯗ ꯑꯗꯩ ꯊꯨꯒꯥꯏ ꯈꯣꯠꯀꯥꯏꯕ ꯂꯣꯏꯔꯒ ꯃꯈꯣꯏꯁꯦ ꯊꯣꯛꯈ꯭ꯔꯦ ꯖꯒꯣꯏꯒ ꯁꯥꯗꯅ ꯏꯁꯩꯒ ꯁꯛꯇꯅ ꯇꯧꯔꯒ ꯃꯈꯣꯏ ꯖꯤꯞꯁꯤꯗ ꯂꯥꯛꯑꯦꯕ ꯑꯗꯨꯒ ꯖꯤꯞꯁꯤꯗ ꯄꯦꯇ꯭ꯔꯣꯜꯗꯨꯁꯨ ꯄꯨꯔꯛꯑꯦ ꯑꯗꯣ ꯄꯦꯇ꯭ꯔꯣꯜ ꯇꯧꯔ ꯂꯪꯖꯟꯕꯅꯦꯕ ꯖꯤꯡꯒꯗ ꯂꯪꯖꯟꯕꯗ ꯃꯩꯁꯦ ꯆꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯃꯊꯛꯇ ꯂꯩꯕꯅꯦ ꯊꯣꯛꯄꯁꯨ ꯌꯥꯗꯒꯨꯝ ꯊꯣꯛꯑꯦ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛ ꯂꯣꯠꯂꯤꯁꯦ ꯊꯣꯏꯕꯤꯒꯤ ꯐꯦꯃꯤꯂꯤ ꯈꯛꯇꯪ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯛ ꯃꯤ ꯀꯌꯥ ꯑꯩꯈꯣꯏ ꯂꯩꯕ ꯐꯦꯃꯤꯂꯤ 3ꯅꯦꯕ ꯏꯃꯥꯅꯦ ꯑꯩꯅꯦ ꯏꯄꯥ ꯅꯨꯄꯥꯅꯦ ꯑꯗ ꯂꯣꯠꯂ ꯂꯩꯕꯁꯦ ꯃꯈꯣꯏ ꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯃꯩ ꯃꯅꯤꯟ ꯐꯪꯕ ꯍꯧꯔꯛꯑꯕꯅꯦꯕ ꯑꯗꯩ ꯀꯔꯤꯒꯨꯝꯕ ꯀꯨꯀꯤꯁꯤꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯆꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯂꯣꯏ ꯃꯩ ꯆꯥꯒ ꯁꯤꯗꯣꯏꯅꯦꯕ ꯑꯗꯣ ꯃꯈꯣꯏꯅ ꯃꯩ ꯊꯥꯔꯒ ꯆꯠꯄꯗꯨꯗ ꯆꯠꯈ꯭ꯔꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯦꯟꯊꯣꯛ ꯍꯧꯕꯅꯦꯕ ꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯂꯣꯠꯅ ꯆꯦꯟꯊꯣꯛꯑꯦ ꯃꯅꯤꯡ ꯐꯥꯎꯔꯒ ꯆꯦꯟꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤꯅ ꯃꯅꯤꯡ ꯊꯣꯡꯗꯣ ꯐꯥꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯤꯁꯇ ꯆꯦꯟꯖꯜꯂꯦ ꯄꯨꯂꯤꯁꯇ ꯆꯦꯟꯖꯜꯂꯦ ꯈꯔ ꯑꯃꯅ ꯕꯔꯃꯥꯗ ꯆꯪꯉꯦ ꯑꯗꯨꯝ ꯂꯥꯞꯄꯦꯈꯔ ꯍꯥꯏꯕꯗꯤ ꯀꯤꯂꯣꯃꯤꯇꯔ 1 ꯃꯌꯥꯃꯨꯛ ꯑꯣꯏꯔꯝꯒꯅꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯨꯂꯤꯁꯇꯨꯗ ꯆꯦꯟꯖꯜꯂꯀꯥꯟꯗ ꯑꯥꯔꯃꯤꯁꯤꯡ ꯂꯥꯛꯑꯦ ꯑꯥꯔꯃꯤꯁꯤꯡ ꯂꯥꯛꯑꯒ ꯑꯥꯔꯃꯤꯗꯒꯤ KLPꯗ ꯑꯃꯨꯛ ꯄꯨꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯃꯣꯏꯅꯗꯤ ꯎꯍꯧꯗꯕ꯭ꯔꯥ ꯆꯦꯟꯊꯣꯛꯄ ꯈꯣꯠꯄ ꯀꯩꯅꯣ ꯑꯗꯨꯗꯤ ꯎꯗꯦ ꯎꯗ꯭ꯔꯒꯁꯨ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯗ ꯑꯩꯈꯣꯏꯅ ꯂꯩꯔꯀꯥꯟꯗ ꯃꯈꯣꯏ ꯀꯨꯀꯤ ꯃꯌꯥꯝꯗꯨꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯅ ꯌꯥꯝꯅ ꯏꯔꯥꯡ ꯇꯧꯈꯤꯕ ꯇꯧꯕꯗ ꯃꯈꯣꯏꯅ ꯕ꯭ꯂꯥꯏꯟ ꯐꯥꯏꯌꯔ ꯇꯧꯕꯗ ꯁꯣ 2ꯕꯨꯗꯤ ꯁꯤꯕꯅꯦ ꯀꯨꯀꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯟꯅꯕ ꯑꯩꯈꯣꯏ ꯀꯟꯅꯕ ꯁꯦꯜꯐ ꯗꯤꯐꯦꯟꯁꯀꯤꯗꯃꯛꯇꯪ ꯀꯥꯞꯄꯗ ꯃꯈꯣꯏ ꯄꯥꯟꯕꯅꯦꯕ ꯑꯥꯔꯃꯤꯅ KLPꯗ ꯄꯨꯊꯣꯛꯑꯒ ꯊꯝꯕꯤꯔꯦ KLPꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯃꯈꯣꯏ ꯒꯥꯔꯤꯗ ꯇꯧꯔꯒ ꯄꯨꯊꯣꯔꯛꯄꯅꯦꯕ ꯁꯤ ꯇꯥꯅ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯍꯥꯏꯗꯤ ꯅꯨꯃꯤꯠꯁꯦ ꯀꯌꯥꯅꯤ ꯂꯩꯔꯒ ꯄꯨꯊꯣꯛꯄꯤꯔꯦ KLPꯗ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯂꯩ ꯑꯗꯨꯒ ꯆꯥꯕ ꯊꯛꯄꯒꯤ ꯐꯤꯕꯝꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯥꯕ ꯊꯛꯄꯁꯦ ꯑꯗꯨꯗꯗꯤ ꯌꯥꯝ ꯋꯥꯈꯤ ꯃꯤ 4,000ꯃꯨꯛ ꯂꯩꯕꯅꯤꯅꯅꯦ ꯂꯥꯗ ꯈꯔ ꯆꯥꯒꯦꯅ ꯌꯥꯝ ꯋꯥꯈꯤꯗ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯁꯦꯠꯂꯤꯕ ꯐꯤ ꯑꯃꯗꯨꯅ ꯍꯞꯇꯥ ꯑꯃ ꯂꯩꯔꯛꯄ ꯍꯥꯏꯕꯁꯤꯗꯤ ꯈꯜꯂꯣꯗꯅ ꯑꯗꯨꯗꯒꯤ ꯊꯛꯅꯕ ꯏꯁꯤꯡ ꯍꯥꯏꯔꯦ ꯂꯣꯛꯇꯒꯤ ꯈꯨꯗꯛ ꯁꯣꯛꯀꯠꯂꯒ ꯊꯛꯏꯕꯅꯦ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯁꯤ ꯇꯥꯟꯅ ꯑꯃꯨꯛ ꯑꯥꯎ ꯌꯧꯔꯛꯄꯁꯤ ꯃꯥꯅꯦ ꯁꯤ ꯇꯥꯟꯅ ꯌꯧꯔꯛꯄꯗ ꯌꯥꯝ ꯀꯤꯒꯤ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯇꯅ ꯇꯦꯡꯅꯧꯄꯜꯗꯅꯦ ꯅꯨꯡ ꯊꯣꯝꯃꯛꯏ ꯂꯥꯎ ꯈꯣꯡꯗꯅ ꯅꯈꯣꯏ ꯍꯜꯂꯛꯑꯅꯨꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯄꯨꯔꯥ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯇꯥꯏꯞꯇ ꯃꯈꯣꯏꯅ ꯅꯈꯣꯏ ꯑꯃꯨꯛ ꯍꯜꯂꯛꯑꯅꯨ ꯈꯣꯠꯂꯅꯨ ꯀꯥꯏꯅꯀꯣ ꯌꯥꯝ ꯇꯧꯈꯤꯕ ꯅꯨꯡꯒ ꯊꯣꯝꯖꯤꯜꯂꯛꯇꯅ ꯂꯣꯏ ꯁꯤ ꯃꯐꯝꯗ ꯂꯩꯕꯁꯦ ꯆꯥꯕ ꯊꯛꯄ ꯀꯩꯀꯥ ꯂꯣꯏꯅ ꯋꯥꯠꯍꯟꯗ꯭ꯔꯒꯁꯨ ꯍꯥꯏꯕꯗꯤ ꯑꯇꯦꯛꯄ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯑꯀꯥꯏꯕ ꯌꯨꯝ ꯍꯥꯏꯕꯗꯤ ꯑꯄꯠꯄ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯗꯤ ꯌꯨꯝꯗꯤ ꯌꯨꯝꯅꯤꯗꯅ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯍꯥꯏꯅꯔꯤꯅꯤ ꯀꯩꯅꯣ ꯃꯌꯥꯝꯅ ꯑꯗꯣ ꯌꯨꯝꯁꯤꯗꯤ ꯌꯥꯝ ꯆꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯍꯣꯏ ꯑꯃꯤꯠ ꯁꯥ ꯂꯥꯛꯑꯝꯃꯒ ꯅꯨꯃꯤꯠ 25ꯅꯤꯃꯨꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯄꯥꯎꯁꯦ ꯁꯨꯛꯇꯥꯕꯨ ꯇꯥꯗꯦꯕ ꯌꯥꯎꯗꯦꯕ ꯄꯥꯎꯗꯁꯨ ꯁꯔꯀꯥꯔꯗ ꯍꯥꯏꯅꯤꯡꯕꯁꯦ ꯁꯨ ꯂꯧꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯁꯨ ꯂꯩꯔꯤꯕ ꯃꯤꯁꯦ ꯈꯖꯤꯛ ꯈꯔꯥꯛꯇꯤ ꯅꯠꯇꯦꯗꯅ ꯂꯣꯏꯅ ꯃꯌꯨꯝꯗ ꯍꯟꯅꯤꯡꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯍꯟꯅꯉꯥꯏ ꯍꯥꯏꯕꯗꯤ ꯁꯤꯟꯕꯤꯔꯒꯗꯤ
ꯑꯩꯈꯣꯏꯅ ꯌꯥꯝ ꯆꯥꯎꯅ ꯊꯥꯒꯠꯆꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯅꯦ ꯊꯥꯒꯠꯄꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯊꯥꯒꯠꯀꯅꯤꯕ ꯀꯅꯥꯒ ꯂꯥꯛꯏ ꯀꯃꯥꯏꯅ ꯇꯧꯔ ꯆꯦꯟꯊꯣꯔꯛꯏ ꯃꯃꯥꯒ ꯕꯕꯥꯒ ꯀꯀꯥꯒ ꯄꯨꯒ ꯅꯤꯅꯦꯒ ꯅꯣꯏ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯑꯦ ꯑꯗꯨꯒ ꯀꯗꯥꯏꯗ ꯂꯩ ꯑꯍꯥꯟꯕꯗ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯁꯤꯕꯥꯏ ꯀꯦꯝꯗ ꯑꯗꯨꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯀꯃꯥꯏꯅ ꯇꯧꯋꯦ ꯆꯥꯕ ꯊꯛꯄ ꯋꯥꯏ ꯋꯥꯏꯌꯦ ꯋꯥꯏ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯋꯥꯔꯤꯅꯣ ꯄꯨꯔꯥ ꯆꯥꯛꯇꯨꯗ ꯏꯟꯖꯥꯡꯗꯨ ꯗꯥꯏꯔꯦꯛ ꯇꯣꯠꯁꯜꯂꯒꯁꯨ ꯄꯤꯕ ꯌꯥꯎꯏ ꯏꯁꯤꯡꯗꯨꯗ ꯍꯥꯏꯗꯤ ꯅꯪꯅ ꯎꯍꯧꯕ꯭ꯔꯣꯕ ꯑꯗꯨꯗꯣ 이마하고가이나서 와리중 앙바 아두가 우에서 아두가 거의 부도감데 거의 맞아 hui machado puthokpa ngamodeba 아두가 나우 시바이 부도가 그냥 나오면 이승도 다시 아두이 부도서 부도는 거 puthokpa nangodra 아야데 레오비 만나고 왜는 노시야 누가 사나봐줘 빠네 da mafamda mu halal laibagi akibadi kaimta phawbidabra ꯋꯦꯠꯀꯤ ꯑꯗꯨꯒꯤꯗꯃꯛꯇꯪꯗꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯪ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅ ꯑꯥꯔꯃꯤꯁꯦ ꯂꯧꯊꯣꯛꯄꯤ ꯇꯥꯔꯦꯗꯅ ꯑꯥꯔꯃꯤꯁꯤꯗꯤ ꯂꯩꯍꯟꯕꯒꯤ ꯀꯥꯟꯅꯗꯦꯕ mafamdagi army su dum yawba ꯑꯥꯎ ꯌꯥꯎꯋꯤ ꯁꯤꯗꯤ ꯑꯩꯅ ꯌꯥꯎꯋꯤ ꯍꯥꯏꯖꯅꯤ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯣ ꯑꯩ ꯏꯁꯥꯃꯛꯅꯤꯀꯣ ꯊꯦꯡꯅꯔꯤꯁꯦ ꯃꯩ ꯆꯥꯛꯄ ꯅꯨꯃꯤꯠꯇꯣ ꯀꯟꯕ ꯌꯥꯝ ꯐꯖꯅ ꯀꯟꯕ ꯉꯝꯃꯤ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯔꯤꯁꯦ ꯃꯌꯦꯛꯇꯩ ꯍꯥꯏꯔꯛꯀꯦ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯐ꯭ꯔꯦꯟꯁꯤꯞ ꯊꯥꯕꯗꯣ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟ ꯑꯥꯔꯃꯤ ꯀꯦꯝ ꯃꯄꯥꯗꯣ ꯑꯩꯈꯣꯏ ꯌꯨꯝꯅꯤ ꯑꯗꯨꯗ ꯍꯥꯎꯗꯨꯅ ꯌꯨꯝ ꯃꯩ ꯊꯥꯗ꯭ꯔꯤꯉꯩꯗ ꯂꯥꯎ ꯈꯣꯡꯉꯒ ꯂꯥꯛꯑꯦ ꯂꯥꯎ ꯈꯣꯡꯉꯒ ꯂꯥꯛꯄꯗꯨꯗ ꯑꯥꯔꯃꯤ ꯊꯣꯛꯂꯛꯄꯗ ꯑꯥꯔꯃꯤꯗ ꯍꯦ ꯅꯪ ꯆꯪꯈꯣ ꯍꯥꯏꯕꯗ ꯃꯥ ꯆꯪꯈꯤꯕ ꯑꯗꯨ ꯃꯥꯅ ꯆꯪꯗꯕꯤꯗ ꯇꯥꯂꯝꯃꯣꯕ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯩꯈꯣꯏ ꯀꯦꯝ ꯃꯄꯥꯗ ꯇꯧꯁꯦꯅ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯑꯌꯥꯕ ꯄꯤꯌꯦꯕ ꯃꯃꯥꯡꯗ ꯇꯝꯈꯤꯕ ꯄꯥꯎꯗꯝꯁꯤꯡꯗꯨꯒ ꯑꯗꯨꯝ ꯏꯃꯥꯟ ꯃꯥꯟꯅꯔꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯪꯍꯧꯗꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯣꯏꯅ ꯊꯣꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯆꯦꯜꯂꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯄꯨꯔꯛꯅꯕꯒꯤ ꯀꯩꯗꯧꯕ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯨꯃꯥꯏꯅ ꯇꯣꯔꯕꯨꯡꯗ ꯏꯔꯥꯡ ꯍꯧꯔꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯍꯥꯏꯕꯒꯤ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯂꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯣꯏꯁꯤꯔꯥ ꯍꯥꯏꯕ ꯂꯩꯌꯦꯕ ꯀꯣꯏꯁꯟꯁꯦ ꯂꯩꯔꯛꯄꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯍꯥꯟꯅ ILPꯒꯤ ꯏꯍꯧ ꯊꯣꯛꯈꯤꯕꯗꯁꯨ ꯑꯩꯈꯣꯏꯁꯦ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦꯕ ꯁꯨꯃꯥꯏꯅ ꯌꯨꯝ ꯊꯥꯗꯣꯛ ꯆꯦꯜꯂꯛꯏꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ ꯑꯅꯤꯔꯛ ꯁꯨꯕꯁꯨ ꯅꯠꯇꯦ ꯑꯍꯨꯝꯔꯛ ꯁꯨꯔꯕꯅꯦꯕ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯦꯜꯂꯛꯄꯁꯦ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯀꯤꯗꯅ ꯆꯦꯟꯕ ꯈꯛꯇꯅꯤ ꯌꯨꯝꯗꯗꯤ ꯀꯩꯝ ꯇꯧꯕ ꯑꯣꯏꯗꯕꯅꯤꯅ ꯆꯦꯟꯁꯤꯔꯥ ꯆꯦꯜꯂꯣꯏꯁꯤꯔꯥ ꯍꯥꯏꯕꯁꯤ ꯑꯃ ꯂꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ILP ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯆꯦꯟꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯞꯇꯥ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯌꯨꯝꯗ ꯂꯩꯔꯨꯔꯦ ꯍꯜꯂꯛꯄꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯂꯧꯋꯦꯕ ꯑꯗꯨꯝ ꯀꯥꯟꯁꯤꯗꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯂꯧꯋꯦꯕ ꯅꯣꯏ ꯌꯨꯝ ꯊꯥꯗꯣꯛꯑ ꯆꯦꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯅꯣꯏ ꯁꯪꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏꯕꯒꯤ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯦꯟꯁꯤꯔꯥ ꯆꯦꯜꯂꯣꯏꯁꯤꯔꯥ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯌꯨꯠ ꯀ꯭ꯂꯕ ꯂꯩꯌꯦ ꯌꯨꯠ ꯀ꯭ꯂꯕꯇꯨꯗ ꯍꯪꯁꯤꯀꯣ ꯍꯥꯏꯅ ꯍꯪꯕꯁꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯏꯔꯥꯡꯁꯦ ꯆꯠꯂꯨꯔꯥ ꯆꯠꯀꯅꯨꯔꯥ ꯍꯪꯕꯗ ꯃꯣꯏꯅ ꯈꯪꯗꯦ ꯍꯥꯏꯔꯕꯅꯤ나 ꯑꯩꯈꯣꯏꯁꯦ ꯍꯦꯟꯅ ꯆꯔꯥꯡꯅꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯦꯟꯕ ꯍꯧꯔꯦ ꯑꯗꯨꯝ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗꯩꯗ ꯗꯨꯀꯥꯟ ꯊꯨꯒꯥꯏꯕ ꯑꯗꯨꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯄꯣꯠ ꯆꯩ ꯄꯨꯊꯣꯛꯑꯒ ꯃꯣꯏꯅ ꯂꯨꯠ ꯇꯧꯕ ꯈꯔꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯃꯩ ꯊꯥꯗꯣꯛꯄꯁꯨ ꯌꯥꯎꯔꯦ ꯂꯣꯏꯅꯅ ꯃꯣꯏꯅ ꯃꯔꯣꯜ 3 ꯊꯣꯛꯅ ꯂꯥꯛꯑꯒ ꯃꯤꯑꯣꯏ ꯈꯔ ꯇꯤꯝ ꯁꯥꯔꯒ ꯃꯔꯣꯜ 3 ꯊꯣꯛꯅ ꯂꯥꯛꯑꯒ ꯂꯩꯀꯥꯏ ꯃꯣꯔꯦꯗ ꯃꯩꯇꯩ ꯂꯩꯀꯥꯏ 5 ꯂꯩ ꯂꯩꯀꯥꯏ 5ꯁꯤ ꯁꯤꯟꯕ ꯊꯨꯡꯅ ꯃꯩ ꯈꯔ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯗꯒꯤ ꯗꯨꯀꯥꯟ ꯈꯔ ꯆꯥꯎꯕꯒꯨꯝꯕꯁꯤꯅ ꯑꯍꯥꯟꯕ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯃꯣꯏꯒꯤ ꯊꯝꯃꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯅꯨꯡꯗꯥꯡꯁꯤ ꯄꯨꯡ 6 ꯇꯥꯕ ꯁ꯭ꯋꯥꯏꯁꯤꯗ ꯀꯩꯅꯣꯁꯤ ꯏꯔꯥꯡꯁꯤ ꯍꯧꯔꯦ ꯚꯔꯥꯗ ꯂꯩꯒꯦꯔꯥ ꯏꯁꯥꯒꯤ ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯃꯩ ꯊꯥꯕ ꯍꯧꯔꯛꯑꯦ ꯈꯔ ꯑꯃꯅ ꯑꯗꯨ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯎꯔꯨꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯂꯣꯠꯂ ꯂꯩꯔꯕꯅꯤꯅ ꯑꯗ ꯃꯤ ꯃꯌꯨꯝꯗ ꯂꯣꯠꯄ ꯍꯣꯏ ꯑꯗꯒꯤ ꯃꯤ ꯃꯌꯨꯝꯗꯕꯨ ꯂꯣꯠꯄꯅꯤ ꯈꯪꯗꯦ ꯍꯣꯜ ꯑꯃ ꯆꯪꯉ ꯂꯣꯠꯄꯅꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯁꯥ ꯊꯋꯥꯏꯗꯤ ꯍꯤꯡꯅꯕ ꯂꯣꯠꯂꯦꯕ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯅꯨꯃꯤꯠꯇꯨ ꯈꯛꯇꯒꯤ ꯑꯗꯨꯒ ꯃꯣꯏꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒ ꯌꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯅꯠꯇꯦ ꯍꯥꯏꯌꯦ ꯑꯇꯣꯞꯄ ꯃꯤꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯤꯁꯤꯅ ꯃꯤꯇꯣꯞ ꯑꯃꯅ ꯂꯩꯀꯥꯏ ꯂꯝꯂꯥꯟꯕ ꯃꯤꯅ ꯂꯩꯀꯥꯏ ꯑꯃꯗ ꯐꯠ ꯆꯪꯉꯛꯑꯒ ꯁꯤ ꯃꯩꯇꯩꯒꯤ ꯌꯨꯝꯅꯤ ꯁꯤ ꯚꯔꯥꯗꯁꯤꯗ ꯁꯤ ꯄꯥꯔꯇꯤꯀꯨꯂꯔ ꯀꯥꯁꯤꯗ ꯂꯩꯔꯤꯁꯦ ꯃꯩꯇꯩꯅꯤ ꯍꯥꯏꯕꯗꯣ ꯃꯣꯏꯅ ꯈꯪꯒꯗꯧ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯂꯩꯀꯥꯏ ꯃꯤꯁꯨ ꯈꯔ ꯌꯥꯎꯔꯝꯒꯗꯣꯏꯅꯦꯕ ꯌꯨꯝꯗꯤ ꯅꯠꯇꯅ ꯗꯨꯀꯥꯟꯁꯨ ꯍꯥꯎꯒꯤ ꯗꯨꯀꯥꯟ ꯇ꯭ꯔꯥꯏꯕꯀꯤ ꯗꯨꯀꯥꯟꯗꯨꯅ ꯀꯔꯤꯝꯇ ꯊꯨꯒꯥꯏꯗꯔꯒ ꯃꯩꯇꯩꯒꯤ ꯗꯨꯀꯥꯟꯗꯨꯅ
ꯊꯥꯡꯉꯩꯁꯦꯡꯅ ꯃꯩꯇꯩꯒꯤꯅꯤ ꯄꯥꯔꯇꯤꯀꯨꯂꯔ ꯈꯪꯉꯤꯗꯣ ꯃꯌꯥꯡꯒꯤꯅ ꯊꯨꯛ ꯀꯩꯝ ꯇꯧꯗ꯭ꯔꯒ ꯑꯗꯨꯗꯣ ꯂꯩꯀꯥꯏ ꯃꯤ ꯈꯔꯅ ꯃꯈꯨꯠ ꯊꯤꯟꯕꯩꯗꯅꯤꯅꯦꯁꯨ ꯍꯥꯏꯅꯤꯡꯉꯦꯕ ꯑꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏꯕ ꯑꯗꯨꯗꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯀꯥꯟꯗ ꯃꯈꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯗꯨꯀꯥꯟ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯩꯁꯦ ꯊꯣꯛꯂꯛꯑ ꯃꯇꯨꯡꯗ ꯗꯨꯀꯥꯟ ꯍꯥꯏꯕꯗꯤ ꯌꯨꯝ ꯍꯥꯟꯅ ꯊꯥꯔꯛꯄꯅꯦꯕ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯁꯝꯃꯛꯄꯅꯦꯕ ꯗꯨꯀꯥꯟꯁꯦ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯀꯧꯊꯣꯛꯑꯦ ꯑꯥꯔꯃꯤꯗ ꯁꯥꯔ ꯂꯥꯛꯑꯣ ꯑꯃꯨꯛꯇꯪ ꯀꯟꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯑꯣꯔꯗꯔ ꯐꯪꯗꯦ ꯀꯟꯕ ꯉꯝꯃꯣꯏ ꯁꯤꯅꯤꯕ ꯍꯥꯏꯕꯗꯤ ꯄꯣꯠ dukaan akwai di nupi webnya dukaan je thugai ra kamai na kan doi no adodagi kan bi bang moi har order phang de khoi sanggare sangar matung na dukaan je thugai ma ngam ramni na cha ko do mi yang lai re iran di nem dar kana thugle tholak padai na re kari gi no khoi na lai je sida akhoi gi safety gi da mak tang ra na ra khoi yum je mai thawai na nga ira hangi ba khoi na numitui thong dok ti army chap chara dina mateng yam chaw na pange ba army na pure army na purok phokta lambi sida mon attack tong se lepte ba no chei hunjalak pa nung thomjalak pa yam tawre yam taw khre ba adu oire du ka lekai ama akhoi di machim na lola leire ada imanabi singko lekai ama khoina tibong forest get haye ba moi gi di SP gi police office da changa lep lole moi lekai gi mi sin di yame ba ko lot pasidana kaidog ge haraga hekta mobs me amse mo irang hoba me amse SP office ki gate se nam khara ata maitai sin da puthor hat ke na yam tong na bazane ba aduma de khoi ya hodre aduga tang mari sida khoi loi rescue tawraga mini secretary sida khoi loi pulle adudagi tang manga turuk yau phokti khoi se kano dawre army ke mini secretary sida khoi army se rescue tawraga thambire yen dai khoi matam kha moi gi sagalai maru apsukpa salida chiang hatalaga chak olalaga khoi sagem pombagi type ta haidare kamai tawdana mafam leida la hega khoi pukham ga leida tana yamna wana khoi sing thangna chana basu pudong cha pa leite khoi mai gi water tanker sing da khoi turian dagi khoi anai bi sing una pum bang manam nam bagumba adagi tanker sing ju hana khoi gi petrol kanogi chingba tanker wa na mai da pura pai sing jing do khoi thakpada diesel manam nam ba yawi thau manam nam ma yawi ado khoi mafam da sak sa ba si yam khudong sa tan sa sa ba sak si khai di hat na ba mai pukham mu lai ta ni na la khangra mana hai more da khoi khangra mana je khoi na apa ti daga tar ga kholagi chi ga mai ta ga khangra mana re da mai ta sa ai gi khoi gi honorable khoi Rameswar Section di kono na pukham ghara thare pukham je listing ama gumba sangwa ma da man pukham je khara thare ga pukham je da koi minit no manini madi pukham je da dum ha pa ga sar adu ga koi je kalu ko ken da dum lai badi khudong sa ru oi ro na mai gi commander jina imphalom da sakina phalani sidai sida khudong sa da ba na ye thol pa ta ga di na na su kandina ba lai roi masung ai koi na ngak san ba si pura safety oi ro haiban nate koi na khara ngak sen ni adu lan hai bi lan ni tam ngam de hai bi kali mafan de koi commander jina da ta hai khoina asida tang tara da khoi sida thunga khibane ai isa ma ki oina sida thunga e aduga asigi khoina leriba thongju kendra relief camp se khoi gi minister Biswarjit na yengsalen zu hai ko mana sponsor to bane na adu khoi committee sing sena su angam ba thak to khotna bi adagi cha ba thak pa ni khang de adagi angang lerik lai su tam ba su camp relief camp lai ba khudi mak sida adugi facility adugi privilege lai ba se khoi si camp khatane haininge ba ai seng na ra ga di Narendra Modi na sauning ga saujanu mayam na su pam de ma mana hek palak patagi BJP na hek palak patagi thoi ba thong dong ak tane ba adu Narendra Modi di yam chauna ma di kukina lai ba gum ne ba kukina lai ba ga sap mana re ba ma di akoi Manipur na soi mani habi mitai na soi bani tane ba ma khoi na mingthon tholi je asida khoina government da thamning ba se karino haraga kuki terrorist sing dagi mori terrorist an palani moyagi su su lokthok pi ba adagi akhoi bu akhoi isa ga yumda hallo haraga di hoi isa ga yumne ka debe haloi doino ado han basida akhoi gi security matik jan pibi ba habadi state force deploy to bi ba state force tham bi ba maram di central force na akhoi gi protection pi de ba
ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕꯗ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯀ꯭ꯌꯣꯔ ꯐꯤꯂꯤꯡ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯌꯥꯎꯔꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯇ꯭ꯔꯥꯏꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯊꯨꯒꯥꯏꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯥꯔꯃꯤꯁꯤꯡꯗꯣ ꯂꯣꯏ ꯌꯦꯡꯉ ꯂꯩꯌꯦꯕ ꯃꯣꯏꯅ ꯀꯟꯕꯤꯒꯦ ꯃꯣꯏꯗꯣ ꯇꯪꯈꯥꯏꯒꯦ ꯈꯣꯠꯀꯥꯏꯒꯦ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯕ ꯂꯣꯏ ꯌꯦꯡꯉ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁꯤꯀ꯭ꯌꯣꯔ ꯐꯤꯂꯤꯡ ꯂꯩꯇꯦꯕ ꯑꯥꯔꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯑꯔꯥꯎꯟ ꯂꯩꯔꯀꯥꯟꯗ ꯁꯨ ꯂꯧꯊꯣꯛꯄ ꯁꯨꯁꯦ ꯍꯦꯛ ꯂꯧꯊꯣꯛꯄ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯃꯥꯟꯗꯣ IRB ꯁꯤꯒꯨꯝꯕꯁꯦ ꯊꯝꯕꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜ ꯊꯝꯕꯤꯗꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯔꯦ ꯃꯣꯔꯦꯗꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯥꯝ ꯔꯥꯏꯐꯜꯁꯦ ꯂꯩꯍꯟꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈ꯭ꯔꯕ ꯇꯨꯝꯈ꯭ꯔꯕ ꯇꯥꯡꯒꯣꯏ ꯑꯣꯟꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯎꯠ ꯑꯣꯜꯍꯧꯔꯕ ꯌꯨꯝ ꯀꯩꯁꯤꯡ ꯑꯗꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯀꯅꯥꯒꯨꯝꯕꯒꯤꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟꯒꯤ ꯄꯣꯠ ꯆꯩꯁꯤꯡ ꯆꯥꯛꯈꯤꯕ ꯑꯗꯒꯤ ꯌꯨꯝ ꯀꯩ ꯆꯥꯛꯈꯤꯕ ꯁꯤꯒꯨꯝꯕ ꯈꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯣꯝꯄꯦꯟꯁꯦꯁꯟ ꯈꯔ ꯄꯤꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤ ꯀꯔꯤ ꯐꯪꯍꯟꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯃꯣꯔꯦꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯒ ꯂꯩꯕ ꯌꯥꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯣꯏꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯈꯟꯕꯗ ꯊꯣꯛꯇ꯭ꯔꯤ ꯂꯩꯅꯤꯡꯉꯒꯁꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯏꯁꯥꯒꯤ ꯑꯣꯄꯤꯅꯤꯌꯟꯗ ꯃꯣꯔꯦꯗ ꯆꯪꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯍꯥꯏꯗꯤ ꯒꯥꯏꯗ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ MLA ꯑꯗꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯣꯏꯅ ꯁꯤꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯅ ꯃꯣꯔꯦꯗ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯃꯨꯛ ꯂꯩꯍꯜꯂꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯐꯖꯅ ꯄꯤꯁꯐꯨꯜꯂꯤ ꯂꯩꯍꯟꯒꯦ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯕꯤꯌꯣꯅꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯒꯤ ꯃꯤꯡ ꯀꯃꯂꯥ ꯀꯧꯏ ꯃꯥꯏꯕꯝ ꯀꯃꯂꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯣꯏꯅ ꯂꯤꯂꯤꯞ ꯀꯦꯝꯞ ꯑꯃ ꯍꯥꯡꯅꯤ ꯇꯥꯖꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯊꯣꯛꯂꯛꯄ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯊꯣꯛꯂꯛꯆꯔꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯁꯦ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯖꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯌꯥꯝ ꯂꯤꯂꯤꯞ ꯀꯦꯝꯞ ꯑꯃ ꯇꯥꯡ 10ꯗꯒꯤ ꯍꯥꯡꯒꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁꯣꯖꯤꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯑꯅꯥ ꯊꯤꯗꯅ ꯍꯦꯛ ꯑꯩꯈꯣꯏꯒꯤ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯁꯥꯔ ꯕꯤꯁꯣꯖꯤꯅ ꯍꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯃꯤ 500ꯗꯤ ꯊꯨꯡꯉꯦ ꯏꯆꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯡꯁꯦ ꯂꯧꯕꯤꯔꯣ ꯍꯥꯏꯕꯗ ꯑꯗꯨꯕꯨ ꯃꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯁꯦ ꯌꯨꯠ ꯍꯣꯁꯇꯦꯜꯗ ꯂꯧꯕ ꯆꯠꯆꯩ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯣꯔꯛꯑꯀꯥꯟꯗ ꯁꯤꯗ ꯊꯝꯖꯔꯒ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯋꯥꯕ ꯊꯤꯗꯅ ꯑꯩꯈꯣꯏ ꯚꯣꯂꯟꯇꯤꯌꯔ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯄꯤ 42 ꯂꯩꯖꯩ 42ꯁꯤꯅ ꯑꯃꯨꯛ ꯑꯣꯟ ꯔꯥꯎꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯖꯔꯤ ꯑꯋꯥ ꯑꯅꯥ ꯊꯤꯖꯗꯦ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯄꯤꯔꯛꯄꯗꯤ ꯍꯋꯥꯏꯒꯨꯝꯕ ꯑꯂꯨꯒꯨꯝꯕꯁꯤ ꯁꯨꯝ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯁꯤꯗꯪ ꯄꯤꯖꯕꯁꯤꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦꯅ ꯑꯩꯈꯣꯏ ꯚꯂꯟꯇꯔꯤ ꯃꯥꯔꯀꯦꯠꯁꯨ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯅꯛꯄꯅꯤꯅ ꯃꯅꯥ ꯃꯁꯤꯡꯒꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯨ ꯑꯗꯨꯝ ꯂꯩꯔꯒ ꯃꯣꯏꯗꯕꯨ ꯈꯤꯇꯪ ꯃꯁꯥ ꯃꯎ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯑꯕ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯃꯁꯥ ꯃꯎ ꯐꯅꯕꯁꯨ ꯀꯟꯅ ꯑꯗꯨꯝ ꯍꯣꯠꯅꯖꯔꯤ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯖꯗꯅ ꯑꯇꯣꯞꯄꯅ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯂꯛꯄꯗꯤ ꯂꯩꯕ꯭ꯔꯥ ꯁꯥꯏꯠꯇꯒꯤ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏ SDC SDOꯁꯤꯡꯁꯤꯅ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯊꯣꯡꯖꯨꯒꯤ ꯁꯥꯏꯠꯅ ꯄꯥꯡꯉꯛꯄ ꯑꯣꯏꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯔꯚꯤꯁꯁꯤꯅꯁꯨ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯄꯁꯤꯡꯁꯦ ꯑꯇꯣꯞꯄꯗ ꯄꯥꯡꯖꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯥꯅ ꯑꯉꯝꯕ ꯊꯥꯛꯇ ꯑꯗꯨꯝ ꯍꯣꯠꯅꯕꯤ ꯍꯥꯏꯇꯥꯔꯦ ꯁꯥꯔꯚꯤꯁꯁꯤꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜꯒꯤ 3th ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯆꯦꯅꯦꯜꯁꯤꯃꯛꯇꯗ ꯄꯨꯡꯐꯝꯁꯤꯃꯛꯇꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ